खुदिंगमक कक्थत्ख्रे मा अमदि राजेन खोइगी इमुंग नतना अतोप्पा अमतगी ममी मसादा ताहनखिद्रे सोमदना राशिगी मतौना इबेमहलदी वाखल लैना हाइबदु ओइरे अदुना नौमा नौमगी मसादो असुम असुम सोक्सिलक्ली खुशीसु पुंकक चाउरक्ली इमुंगी मकुप मता माना लोइना तौरी खुशी मबोकी मखोंदु नंबी नंबीना हाइरक्लम्मी बुबा अइना ममादा ममा कौबा याद्रिसे कइगिनो इबेमहल मसुगी वाहंग अदुदा पाउखुम पिफम खंगदे राशिगी ngasiगी मतौ असि तसेंगना मंग ओइरमलबदी फनी खनबनी मागी मिटमांगदा उरिबा हाइबबु राशिगी तरु तरुबा माइथोंग अमक्पा असेंबा याउद्रबा सक्तम अदुनी अदुना मसुदा हाइरई बेमा नमासे हमना फबनी हौजिक तौरिबसे थाइना माना पेंदबा खरा लेखिबगी अदुक तौरिबा हाइदुनी नमादा लाना खनगनको खुशीना बुबा ममादा पपा कनानो हंगसो नपा यामी हेक्ता हाइबो अंगहाउबी नमाना ngambubu waro चलो चलो इसुसु लाइक तौजरुरो खुशीसु होय हाइदुना चंख्रे इबेमहल मचिंदा सोली इमागी बेमा नंगबु ज्ञान तारो कैदबगे नंगी खनबदा इमा यामना वारे तंजा अदुदा राशिदु नुपा अमगा कोनदुना मागी कादा संगलई मधु उबदा इबेमहल मसादु करिनो मतौख्रे इबेमहल साउना हाइरई इबेमा राशिया नंग इमाना हाइद्रे मतिक असुक यामना हेंजिल एबसी करिगिनो हा नंग सुपेंदबा निंगमदबा लेबगी अदुक तौबनी खल्लुबनी अदुबु नंगदी सानना ओक्तबी ओइरे नत्रा नतैगी थौदोक्तुसु नंगना सेमजिन साजिनबा ओइरमगनी अई खंगी इमा हाइबदा पक्सगदबा थबक ngakta तौजबनी थाकुंजा ngasiदगिदी नंगी सुयुमनी इमागी नसु खुशीदुना पपा पपा ना याम हाइबदो असी हाइदुना राशि मनुंगदा ओनसिंदुना खुशिया खुशी ताब्रो नंगबो खुशी सुसेन थोरक्तुना ममा नंग लाबो अंकल से कनानो हे अंकल नते नंगी पपा खुशी दी थोकलिबा खुदिंग मक्सी खंगबा नते अदुना हराउना हाइजरई अया अहिगी पपा नेबा खुशी जंगसिंदुना कुंजोदा कोनसिनगे तवी इबेमहल जंगसिलक्तुना खुशीबु खंगसिंग सिंथोई अदुगा राशिदा ओनसिंदुना उपांगना हंजिन हंजिन थाई नंगना तौरिबसे करिनो हा नंगना तौरिसे कइनो नंगबु ngaurabro imagi bema नंगबु एगी इसा राशिदुरो हा से खुमो imagi bema नंगबु इमानी हेक पोक्सखिबा इसादुरो करिगिनो नंगना सुक यामना ओलिबा सिबो अइना एगी इसानी हाइबदा चिंगनबा फावलिबसे करिगिनो खुमो इमागी बेमा खुमो इमा यामना वारे कैदोबगे नंग खुदिंगमक्की खनद्रबसु नसेदुगी खजिक्तंग ओइरबसु खल्लुने इमागी बेमा नंग यामना फत्ते इमागी राशि नंग यामना फत्तबा अंगांगनि नसाना नसागी नखोंदा सिंजंगना यान सिंजबगा पांखकने इमागी बेमा इमागी राशि इमा सिरबसु इगी इसा राशिदो अइगी थाइनगी इसा राशिदो उरगा सिजगे इमाबु उरगा सिजगे कैदौबगे इबेमहल वाई खरसे हाइना लेमाइदा ज्ञान मांगना ताख्रे राशिना इमा से मिट पांगो इमा इबेमहल याम वाबा खोंजेल दा हाइरई इमा की बेमा राशि नंग ज्ञान तारुको नंग इमा की बेमा नंग इबेमहल वाई खरसे हाइरमलगा अरोइबा याई हिप तानख्रे
ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ꯫ ꯁꯦ, ꯅꯁꯥꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯁꯦꯝꯗꯣꯛꯇꯅ ꯀꯅꯥꯅ ꯁꯦꯝꯗꯣꯛꯀꯅꯤ? ꯁꯦ ꯏꯃꯥ, ꯏꯃꯥ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯏꯃꯥ, ꯁꯦ, ꯃꯤꯠ ꯄꯥꯡꯉꯣꯕ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯅꯆꯥ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ꯫ ꯅꯆꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯑꯁꯤ ꯍꯥꯏꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯈꯨꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯈꯨꯁꯤ, ꯁꯦ, ꯕꯨꯕꯣꯛꯁꯦ ꯍꯧꯗꯣꯛꯑꯣ꯫ ꯃꯃꯥꯗ ꯌꯥꯝ ꯁꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯁꯦ, ꯍꯧꯗꯣꯛꯑꯣ꯫ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤꯌꯦ꯫ ꯈꯨꯁꯤ, ꯁꯦ, ꯕꯨꯕꯣꯛꯁꯦ ꯍꯧꯗꯣꯛꯑꯣ꯫ ꯈꯨꯁꯤꯁꯨ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯇꯥꯔꯕ ꯑꯣꯏꯕꯅ, ꯕꯨꯕꯣꯛ, ꯑꯩꯅ ꯃꯃꯥ ꯀꯧꯒꯦ ꯌꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ, ꯁꯦ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯃꯃꯥꯅꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯕꯨꯕꯣꯛ, ꯍꯧꯒꯠꯂꯣ ꯁꯦ, ꯍꯧꯒꯠꯂꯣ ꯕꯨꯕꯣꯛ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯨꯟꯖꯣꯗꯤ ꯊꯋꯥ ꯋꯥꯁꯥꯗꯅ ꯂꯩ꯫ ꯔꯥꯁꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕ ꯅꯠꯇꯦ ꯑꯐꯕꯅ ꯀꯔꯤ, ꯐꯠꯇꯕꯅ ꯀꯔꯤ꯫ ꯑꯗꯨꯕꯨ ꯆꯨꯁꯤꯟꯈ꯭ꯔꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯄꯥꯛ ꯍꯦꯛ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗ꯫ ꯃꯃꯥꯒꯤ ꯀꯔꯃꯗꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯟꯖꯣ, ꯔꯥꯁꯤ ꯑꯃꯗꯤ ꯈꯨꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯔꯥꯁꯤ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯈꯨꯁꯤꯕꯨ ꯐꯠꯇꯕ ꯂꯝ ꯑꯁꯤꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯞꯊꯣꯛꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯃꯔꯣꯝꯗꯅ ꯀꯨꯟꯖꯣ ꯔꯥꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯖꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯇꯅꯧꯔꯕꯤ ꯈꯨꯁꯤꯒꯤ ꯍꯛꯆꯥꯡꯕꯨ ꯃꯤꯇꯥꯗꯨꯅ ꯔꯥꯁꯤꯒ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕꯗ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯃꯥꯟꯅꯗꯕ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯂꯤ꯫ ꯔꯥꯁꯤꯕꯨ ꯏꯇꯠ ꯇꯠꯇꯅ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯔꯥꯁꯤ ꯐꯅ ꯌꯥꯔꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯁꯤꯕꯨ ꯄꯨꯁꯤꯟꯅꯕ ꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯁꯤꯗꯒꯤ ꯅꯥꯊꯩꯅꯕ ꯊꯥꯔꯝꯕ ꯁ꯭ꯀꯨꯜꯗꯨ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯦꯞꯍꯟꯈꯤ꯫ ꯈꯔ ꯏꯕ ꯄꯥꯕ ꯊꯣꯛꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯔꯥꯁꯤ ꯑꯃꯗꯤ ꯀꯨꯟꯖꯣꯅ ꯁꯤꯟꯈꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯅꯤ ꯈꯪꯕ ꯃꯤꯀꯨꯞꯇ ꯈꯨꯁꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯚꯤꯖꯤꯠꯅ ꯀꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯤ ꯔꯥꯁꯤ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯕ ꯀꯥꯅꯨꯡ ꯑꯗꯨꯗ꯫ ꯃꯔꯛ ꯑꯁꯤꯗ ꯃꯆꯦꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯏꯊꯣꯡ, ꯃꯥꯕꯨ ꯊꯥꯖꯅ ꯃꯆꯥꯕꯨ ꯁꯤꯟꯅꯔꯝꯕ, ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯔꯥꯁꯤ꯫ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯍꯪꯒꯣꯏꯖꯕ ꯄꯣꯛꯆꯔꯛꯏ꯫ ꯋꯥꯈꯜ ꯑꯁꯨꯝ ꯋꯥꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯔꯥꯁꯤ ꯃꯁꯥꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯥꯏꯀꯠꯅꯔꯝꯂꯒ ꯆꯦꯛꯄꯜ ꯃꯅꯨꯡ ꯑꯗꯨꯗ ꯔꯥꯁꯤꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯡꯈ꯭ꯔꯦꯗꯣ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯚꯤꯖꯤꯠꯅ ꯈꯨꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤꯠ ꯄꯥꯡꯊꯣꯛꯄꯗꯒꯤ ꯎꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ꯫ ꯀ꯭ꯂꯤꯅꯤꯛꯇ ꯆꯠꯂꯕꯁꯨ ꯄꯨꯏ, ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯕꯁꯨ ꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯠꯇꯒ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯆꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯩꯃꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ꯫ ꯂꯩꯃ ꯈꯨꯁꯤꯗꯒꯤ ꯃꯤꯠꯐꯝ ꯑꯃꯠꯇ ꯍꯣꯡꯗꯣꯛꯀꯤ ꯉꯝꯗꯦ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯟꯗꯣꯝꯆꯥ ꯇꯧꯔꯒꯦ꯫ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯟꯗꯣꯝꯆꯥ ꯌꯥꯅꯤꯌꯦ, ꯑꯩꯁꯨ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯥꯅꯦ, ꯉꯁꯥꯏ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯒꯤ ꯂꯥꯏꯔꯤꯛꯀꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯖꯔꯨꯔꯣ꯫ ꯍꯣꯔꯦꯟ ꯊꯦꯡꯉꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯅꯤ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯊꯣꯛꯑꯒꯦꯀꯣ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯚꯤꯖꯤꯠ ꯁꯣꯐꯥ ꯀꯥꯗ ꯐꯝꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯈꯨꯁꯤꯒꯤ ꯃꯇꯧ ꯌꯦꯡꯉꯤ꯫ ꯈꯨꯁꯤꯅ ꯃꯊꯛ ꯀꯥꯈꯤꯕꯗꯨꯁꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥ ꯆꯪꯂꯛꯇꯨꯅ, ꯄꯨꯡꯉꯣ, ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣꯗꯅ, ꯊꯦꯡꯉꯦ, ꯍꯌꯦꯡꯁꯨ ꯉꯟꯅ ꯍꯧꯒꯗꯕ ꯑꯣꯏꯔꯤꯅꯤ꯫ ꯍꯣꯏ ꯃꯥ, ꯑꯗꯣ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯨ? ꯑꯚꯤꯖꯤꯠ ꯃꯃꯥꯏꯗꯨ ꯅꯣꯟꯊꯩ, ꯑꯗꯨꯒ ꯈꯨꯠꯁꯥꯁꯤꯡꯗꯨ ꯊꯦꯛꯇꯨꯅ ꯂꯩ꯫ ꯏꯍꯦ, ꯑꯃꯨꯛꯇ ꯏꯃꯥꯗ ꯅꯕꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯗꯕꯁꯤ ꯉꯥꯏꯔꯤꯅꯦ ꯃꯁꯦ꯫ ꯍꯥꯏꯔꯣꯅꯦ ꯅꯪꯕꯣ꯫ ꯏꯃꯥ,
ꯑꯁ ꯏꯕꯨꯡꯉꯣ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯕꯣ ꯏꯃꯥ ꯑꯩ ꯈꯨꯁꯤꯁꯦ ꯂꯨꯍꯣꯡꯂꯒꯦ ꯂꯦꯞꯄꯦ ꯑꯩ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯁꯦꯟꯅꯕ ꯄꯥꯝꯃꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯅꯥꯈꯩ ꯁꯦꯡꯅ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯁꯤ ꯅꯠꯇꯅ ꯃꯥꯕꯨ ꯑꯩꯅ ꯀꯟꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯏꯃꯥꯅ ꯀꯩ ꯈꯟꯕꯤꯕꯒꯦ ꯁꯅꯥ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯏꯃꯥꯒꯤꯗꯤꯅꯦ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯈꯨꯠ ꯊꯤꯟꯕꯗꯣ ꯏꯃꯥꯅ ꯅꯐꯝꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯄꯤꯒꯅꯤ ꯃꯤꯗꯣ ꯏꯃꯥꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯆꯥꯎꯔꯞ ꯌꯦꯡꯒꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅ ꯈꯟꯕꯗ ꯐꯠꯇꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯅ ꯃꯥꯡ ꯊꯥꯔꯒꯅꯦ ꯃꯥ ꯋꯥꯔꯦ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯐꯤꯔꯦꯞ ꯂꯧꯒꯅꯨ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯌꯦꯡꯅꯔꯀꯥꯟꯗꯅꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ ꯉꯥꯏꯈꯣ ꯂꯣꯏꯅꯈꯣ ꯏꯃꯥꯒꯤꯗꯤ ꯅꯊꯟꯇꯅꯤꯗꯣ ꯅꯪ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯍꯥ ꯐꯤꯔꯦꯞ ꯂꯧꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯏ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤꯗꯃꯛ ꯑꯩ ꯃꯥ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯁꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤꯗꯤ ꯑꯩ ꯅꯠꯇ꯭ꯔꯁꯨ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯊꯝꯅꯤꯡꯂꯤ ꯉꯁꯤꯒꯤ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪꯁꯤꯗ ꯈꯨꯁꯤ ꯀꯅꯥꯅꯣ ꯍꯪꯂꯛꯄꯗ ꯑꯚꯤꯖꯤꯠꯀꯤ ꯂꯣꯏꯅꯕꯤꯅꯤ ꯇꯥꯌꯦꯟꯖꯝ ꯁꯥꯒꯩꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯐꯤꯗꯥ ꯄꯤꯕ ꯄꯥꯝꯂꯦ ꯏꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯐꯔꯦ ꯏꯆꯥꯅꯕꯨ ꯑꯗꯨ ꯌꯧꯅ ꯄꯥꯝꯖꯔꯕꯗꯤ ꯀꯔꯤꯒꯤ ꯏꯃꯥꯁꯨ ꯌꯥꯔꯣꯏ ꯏꯃꯥ ꯌꯥꯔꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯇꯍꯥꯒꯅꯨ ꯂꯩꯃꯤꯟꯅꯔꯗꯤ ꯃꯥꯁꯨ ꯅꯨꯡꯁꯤꯖꯔꯛꯆꯅꯤ ꯑꯩꯗꯤ ꯑꯊꯨꯕꯗ ꯍꯣꯡꯕ ꯄꯥꯝꯃꯤ ꯏꯃꯥ ꯈꯨꯁꯤꯗꯨ ꯑꯚꯤꯖꯤꯠꯇ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯇꯥꯏ ꯈꯨꯁꯤꯗꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯁꯥꯗꯨꯁꯨ ꯊꯛ ꯅꯤꯛꯏ ꯃꯈꯨꯠ ꯃꯁꯥꯗꯨ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯤ ꯇꯨꯃꯤꯟ ꯐꯝꯊꯗꯨꯅ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯁꯔ ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯄꯥꯝꯈ꯭ꯔꯕ ꯁꯣꯟꯊꯔꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯪꯅ ꯅꯧꯍꯧꯅꯅ ꯌꯦꯀꯥꯏꯍꯜꯂꯦ ꯑꯚꯤꯖꯤꯠ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯅꯪꯒꯤ ꯂꯩꯔꯥꯡ ꯂꯩꯅꯝ ꯂꯩꯍꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯈꯨꯁꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯑꯚꯤꯖꯤꯠ ꯂꯩꯔꯝꯗꯦ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗ ꯑꯚꯤꯖꯤꯠ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤ ꯈꯨꯁꯤ ꯃꯊꯟꯇ ꯃꯤꯍꯨꯟꯗꯨ ꯐꯥꯊꯖꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯚꯤꯖꯤꯠ ꯃꯃꯥꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯨꯁꯤꯗ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯨꯕ ꯂꯩꯇꯦ ꯈꯨꯁꯤ ꯃꯁꯥꯗ ꯒꯦꯃꯣꯐꯣꯕꯤꯌꯥ ꯂꯩꯕꯅ ꯃꯔꯝꯅꯁꯨ ꯅꯣꯡꯃꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯄꯜꯂꯨꯗꯦ ꯁꯥꯔꯨꯗꯦ ꯑꯚꯤꯖꯤꯠꯅ ꯏꯇꯠ ꯇꯠꯇꯅ ꯃꯁꯥꯗꯒꯤ ꯑꯀꯤꯕ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯖꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨ ꯈꯨꯁꯤ ꯀꯣꯆꯤꯡ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯑꯚꯤꯖꯤꯠ ꯂꯩꯔꯝꯗꯦ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯉꯥꯟꯕꯅ ꯑꯚꯤꯖꯤꯠ ꯂꯥꯛꯇ꯭ꯔꯤꯕꯣ ꯈꯨꯁꯤꯌꯥ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯉꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯉꯥꯏꯔꯝꯕꯅꯤ ꯉꯥꯏꯈꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯉꯥꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯚꯤꯖꯤꯠꯇ ꯀꯣꯜ ꯇꯧꯏ ꯑꯚꯤꯖꯤꯠꯅ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦꯅꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪꯕꯣ ꯃꯊꯟꯇ ꯉꯥꯏꯔꯦ ꯑꯩ ꯊꯤꯟꯕꯤꯔꯛꯑꯣꯔꯣ ꯈꯨꯁꯤ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯉꯥꯟꯕ ꯈꯨꯁꯤꯗ ꯐꯣꯟꯗꯨ ꯄꯤꯔꯛꯏ ꯍꯜꯂꯣ ꯁꯔ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯄꯤꯔꯤꯗꯣ ꯀꯩꯗꯧꯅꯕꯅꯣ ꯁꯔ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯦ ꯉꯥꯟꯕꯒ ꯂꯥꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ ꯈꯨꯁꯤ ꯋꯥꯍꯪꯗꯨꯗ ꯉꯥꯟꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯉꯥꯟꯕꯁꯨ ꯈꯨꯁꯤꯗ ꯌꯦꯡꯂꯝꯃꯤ ꯈꯨꯁꯤ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯊꯜꯂꯦ ꯀꯩꯁꯨ ꯑꯚꯤꯖꯤꯠ ꯂꯛꯅꯒꯤ ꯌꯥꯎꯅ ꯂꯛꯅꯔꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ ꯈꯨꯁꯤ ꯈꯪꯏ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯦ ꯉꯥꯟꯕꯅ ꯃꯥ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯗꯤ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯁꯤꯗꯅ
ꯌꯥꯔꯅꯤ ꯁꯥꯔ, ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ. ꯂꯥꯛꯀꯦ ꯍꯥꯏꯌꯦ, ꯁꯃꯣꯁꯥ ꯂꯩꯔꯛꯈꯤꯒꯦꯅ ꯁꯨꯝ ꯇꯧ ꯂꯩꯔꯤꯕ. ꯑꯗꯨꯗꯤ ꯑꯕꯤꯖꯤꯠ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯅꯊꯟꯗ ꯊꯝꯃꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯁꯥꯔ, ꯌꯥꯔꯅꯤꯌꯦ, ꯌꯨꯝꯗꯁꯨ ꯄꯥꯕꯨꯡ ꯅꯥꯔꯤꯗꯨꯗꯤ. ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ, ꯌꯥꯅꯤꯗ, ꯂꯥꯛꯆꯔꯅꯤ ꯃꯥꯁꯨ ꯑꯗꯨꯝ. ꯑꯗꯣ ꯅꯪꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯗ꯭ꯔꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ, 12ꯅꯤ ꯀꯥꯔꯤꯁꯦ. ꯍꯣꯏ ꯁꯥꯔ. ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯤꯖꯤꯠꯀꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯏ. ꯑꯕꯤꯖꯤꯠ ꯀꯨꯝꯊꯔꯛꯇꯨꯅ, ꯉꯥꯟꯕ, ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯝ ꯐꯔꯦ. ꯑꯩꯗꯤ ꯃꯊꯟꯇ ꯂꯩꯔꯝꯃꯗꯤꯅ ꯒꯥꯔꯤꯁꯦ ꯊꯧꯐꯝ ꯈꯪꯉꯨꯗ꯭ꯔꯦ. ꯉꯥꯟꯕꯗꯨ ꯅꯣꯛꯂꯒ, ꯑꯩꯒꯤꯁꯨ ꯏꯆꯟꯅꯤ ꯀꯩꯅꯣ, ꯀꯃꯥꯏꯅ ꯊꯝꯃꯝꯅꯤ ꯃꯊꯟꯇ? ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯉꯥꯟꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯈꯨꯁꯤꯅ, ꯁꯨꯇꯤ ꯃꯇꯝ ꯈꯪꯗꯕ꯭ꯔꯣ ꯁꯥꯔ? ꯈꯪꯉꯦꯕ, ꯄꯦꯁꯦꯟꯗꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ. ꯂꯥꯛ ꯆꯠꯂꯁꯤ. ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ. ꯈꯨꯁꯤ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯃꯥꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ. ꯑꯩꯅꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯑꯃꯨꯛꯁꯨ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯜꯂꯤ. ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯂꯥꯛꯄ. ꯈꯨꯁꯤꯌꯥ, ꯈꯨꯁꯤꯔꯥꯅꯤ. ꯈꯨꯁꯤ ꯈꯪꯅ ꯑꯣꯟꯁꯤꯜꯂꯛꯏ ꯃꯃꯥꯏꯗꯨ. ꯍꯥꯎ. ꯑꯕꯤꯖꯤꯠ ꯈꯨꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯈꯨꯁꯤ ꯑꯕꯤꯖꯤꯠꯀꯤ ꯄꯥꯝꯕꯣꯝꯗꯨꯗ ꯇꯞꯅ ꯊꯥꯔꯛꯏ. ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯩ ꯃꯥꯏꯁꯤꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯩ ꯌꯥꯎꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯃꯥꯟꯅꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦꯗ. ꯑꯩꯕꯨ ꯌꯥꯝ ꯊꯤꯖꯜꯂꯕꯣ? ꯑꯕꯤꯖꯤꯠ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ. ꯍꯥꯟꯅ ꯌꯥꯝ ꯐꯖꯔꯝꯕꯁꯤ ꯉꯥꯏꯔꯦꯅꯦ ꯅꯪ ꯍꯥꯏꯔꯤꯁꯦ. ꯏꯁ, ꯐꯖꯩ ꯀꯩꯅꯣ. ꯑꯩꯗꯤ ꯑꯩꯒꯤ ꯆꯤꯟꯁꯤꯗꯒꯤ ꯑꯩ ꯐꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯊꯣꯛꯅꯤꯡꯗꯦ. ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ. ꯑꯗꯣ ꯅꯪꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ. ꯀꯩ ꯋꯥ? ꯑꯩ ꯐꯖꯩ ꯍꯥꯏꯕꯗꯨꯔꯣ? ꯈꯪꯗꯦ ꯑꯗꯨꯗꯤ. ꯑꯗꯣ ꯀꯩꯗꯧꯔꯕ? ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯉꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ. ꯃꯤꯠ ꯏꯪꯍꯜꯂꯤ. ꯀꯩꯅꯣꯃꯗꯤ ꯌꯥꯎꯔꯤ. ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯤꯒ ꯆꯞ ꯃꯥꯟꯅꯩ. ꯑꯁ, ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯒꯠꯂꯤꯔꯣ ꯁꯤꯗꯔꯤꯔꯣ? ꯊꯥꯒ ꯃꯥꯟꯅꯩ ꯀꯥꯏꯅ. ꯍꯩꯃꯥ, ꯊꯥꯒ ꯆꯥꯡꯗꯝꯅꯕꯁꯦ ꯁꯤꯊꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯤ. ꯃꯥꯅꯤ, ꯁꯤꯙꯔꯤꯅꯤ. ꯀꯃꯥꯏꯅ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕꯀꯣ. ꯁꯥꯏꯟꯁꯀꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯗꯤ ꯊꯥꯁꯦ ꯑꯁꯤꯕ ꯑꯣꯕꯖꯦꯛ ꯑꯃꯅꯤ. ꯌꯥꯝꯅ ꯔꯨꯠ ꯑꯣꯏꯕ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯍꯤꯡꯕ ꯄꯣꯠ ꯑꯃꯅꯤ. ꯑꯗꯨꯏꯗꯤ ꯅꯪ ꯍꯥꯏꯁꯦ ꯑꯩꯁꯦ ꯊꯥꯗꯧꯅ ꯌꯥꯝ ꯔꯨꯠ ꯑꯣꯏꯕ, ꯏꯁꯥꯒꯤ ꯃꯉꯥꯜ ꯂꯩꯇꯕ ꯃꯤ ꯇꯥꯔꯦꯅꯦ. ꯑꯕꯤꯖꯤꯠ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯖꯤꯟꯖꯩ. ꯑꯁ, ꯑꯩꯗꯤꯕ ꯑꯔꯦꯝꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨꯔꯦꯍꯦ. ꯕꯨꯗꯨ ꯁꯨꯝ ꯆꯨꯍꯜꯂꯒ ꯂꯩꯍꯜꯂꯝꯗꯧꯅꯤ. ꯁꯥꯏꯟꯁꯅ ꯁꯥꯏꯟꯁ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯅꯦ ꯊꯥꯒꯠꯄ. ꯏꯪꯂꯤꯁꯇꯒ ꯍꯥꯏꯔꯒꯅ ꯄꯣꯏꯇ꯭ꯔꯤ ꯀꯥꯏꯗꯣ. ꯑꯣ, ꯌꯥꯝꯅ ꯄꯣꯏꯇ꯭ꯔꯤꯔꯣ ꯁꯣꯝꯁꯦ? ꯏꯕꯦꯝꯃ, ꯅꯪ ꯅꯨꯄꯥ ꯐꯪꯉꯣꯏꯍꯦ. ꯐꯪꯉꯣꯏꯀꯣ, ꯅꯪ ꯐꯪꯉꯣꯏ. ꯈꯨꯁꯤ ꯑꯕꯤꯖꯤꯠꯇ ꯅꯣꯛꯃꯤ ꯌꯦꯡꯉꯛꯏ. ꯏꯐꯪꯗꯗꯤ ꯐꯪꯉꯤꯗ. ꯑꯗꯣ ꯉꯥꯟꯕꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ? ꯀꯩꯝ ꯍꯥꯏꯔꯝꯗꯦ. ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯂꯦꯞꯃꯤꯟꯅꯔꯤꯗꯨ ꯎꯔꯨꯝ ꯍꯩꯇꯨꯞ ꯁꯥꯔꯒ ꯆꯨꯞꯆꯥꯞꯇ ꯂꯦꯞꯃꯤꯟꯅꯔꯦ? ꯑꯁ, ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ? ꯇꯥꯗꯕ ꯌꯥꯎꯔꯗꯤ ꯍꯥꯏꯌꯨ, ꯇꯥꯟꯅꯁꯤ ꯁꯤꯅꯤ. ꯑꯕꯤꯖꯤꯠ ꯈꯨꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ. ꯑꯁꯨꯝ ꯇꯧꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ. ꯈꯨꯁꯤ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ. ꯂꯩꯃꯒ ꯔꯥꯙꯤꯀꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯨꯗ ꯈꯨꯁꯤꯅ, ꯍꯩꯃꯥ, ꯔꯥꯙꯤꯀꯥ, ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ? ꯑꯧ, ꯏꯃꯥꯅ ꯆꯥꯛ ꯆꯥꯁꯦꯅ. ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯈꯨꯁꯤꯌꯥ, ꯅꯐꯤꯒꯗꯣ ꯍꯥꯟꯅ ꯍꯣꯡꯉꯨꯔꯣ. ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯄꯨꯂꯞ ꯆꯥꯅꯕ. ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ, ꯍꯣꯏ ꯏꯗꯣꯝꯆꯥ. ꯔꯥꯙꯤꯀꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯨꯅ ꯐꯤ ꯍꯣꯡꯉꯒ ꯂꯥꯛꯀꯦ. ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ.
ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯏꯔꯤꯛ ꯈꯔ ꯁꯤꯟꯊꯔꯛꯄꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯁꯅꯥꯅ ꯂꯩꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯌꯦ꯫ ꯌꯨꯝꯁꯦ ꯏꯆꯥ ꯈꯨꯁꯤ ꯍꯦꯛ ꯍꯜꯂꯛꯄꯗ ꯄꯨꯡꯂꯥꯡꯅꯤ ꯇꯧꯔꯤꯕ꯫ ꯂꯩꯃꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯅꯤ ꯃꯥꯏꯕꯦꯝꯃ꯫ ꯁꯅꯥ ꯃꯄꯥꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯧꯏ꯫ ꯃꯥꯏꯃꯨ, ꯇꯥꯇꯣꯟ, ꯅꯣꯏꯁꯨ ꯆꯥꯛꯁꯦ ꯄꯨꯂꯞ ꯆꯥꯍꯧꯔꯁꯤ꯫ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯂꯥꯛꯎꯀꯣ꯫ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯇꯧꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯍꯧꯅꯔꯤ꯫ ꯔꯥꯖꯦꯟꯅ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯕꯁꯦ ꯏꯄꯥꯒꯤꯁꯦ ꯅꯣꯏꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯈꯨꯁꯤꯅ ꯐꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯄꯥꯕꯨꯡꯗꯩ ꯂꯣꯟ ꯂꯧꯔꯒ ꯑꯩ ꯍꯌꯦꯡꯅꯦ ꯂꯩ ꯆꯥꯔ ꯈꯔ ꯂꯩꯅꯤ꯫ ꯁꯅꯥꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯔꯥꯖꯦꯟꯅ ꯏꯄꯥꯁꯦ ꯏꯃꯧ ꯐꯪꯒꯗꯧꯔꯦꯅꯦ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯆꯥꯅꯨꯄꯥ ꯑꯕꯤꯖꯤꯠꯁꯦ ꯆꯥꯎꯔꯦꯅꯦꯍꯦ꯫ ꯃꯁꯥꯅꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯔꯦ, ꯅꯨꯄꯤꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯊꯨꯕꯗ ꯍꯣꯡꯂꯒꯦ ꯈꯜꯂꯦ꯫ ꯔꯥꯙꯤꯀꯥ ꯍꯔꯥꯎꯅ ꯍꯩꯃꯥ ꯀꯅꯥꯒꯅꯣ ꯄꯥꯕꯨꯡ? ꯔꯥꯖꯦꯟ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯤꯅꯤꯗ, ꯅꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ꯫ ꯇꯥꯇꯣꯟꯅ ꯏꯕꯨꯡꯉꯣꯗ ꯍꯦꯛ ꯍꯦꯛ ꯂꯣꯟꯅ ꯌꯦꯡꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯪꯀ ꯂꯝꯖꯦꯟꯒ ꯄꯥꯃꯤꯟꯅꯔꯛꯏ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯔꯣ? ꯑꯚꯤꯖꯤꯠꯅ ꯏꯍꯦꯔꯥ ꯇꯥꯇꯣꯟ, ꯅꯥꯇꯩ ꯆꯥꯗꯕ꯫ ꯃꯥꯏꯃꯨꯅ ꯈꯪꯗꯦ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯅꯣꯏꯗꯤ ꯏꯆꯥꯕꯨ ꯆꯥꯗ꯭ꯔꯦ, ꯋꯥꯔꯤꯗ ꯆꯠꯂꯦ ꯇꯧꯔꯤꯕ꯫ ꯑꯩꯗꯤꯅꯦ ꯁꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯋꯥꯔꯤꯗꯣ ꯌꯥꯎꯖꯔꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯈꯤꯔꯣꯏ꯫ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯃꯨ, ꯑꯗꯨ ꯍꯥꯏꯗ꯭ꯔꯁꯨ ꯅꯍꯥꯗꯨꯗꯪ ꯊꯥꯡꯗꯣꯛꯑꯣ꯫ ꯇꯥꯗꯥ, ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯣ? ꯔꯥꯖꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯍꯦꯔꯥ, ꯑꯩꯈꯣꯏꯅꯁꯨ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯅꯛꯅ ꯏꯅꯥꯛꯇ ꯂꯩꯕ ꯈꯨꯁꯤꯁꯦ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯒꯤꯅ ꯂꯣꯏꯅꯕꯤ, ꯌꯨꯝꯁꯤꯒꯤꯅ ꯃꯧ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦꯅ ꯈꯟꯕ꯫ ꯀꯔꯤ ꯈꯜꯂꯤꯕ ꯅꯈꯣꯏꯅ? ꯏꯆꯥ ꯅꯨꯄꯤꯒꯤ ꯋꯥꯁꯨ ꯇꯥꯅꯤ, ꯏꯆꯥꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ, ꯏꯄꯥ ꯇꯥꯒꯦ꯫ ꯔꯥꯙꯤꯀꯥꯅ ꯑꯌꯥ, ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯣꯏꯗꯧꯔꯕꯣ ꯇꯧꯔꯤꯁꯦ? ꯂꯩꯃ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯔꯤ ꯍꯥꯏꯕ? ꯗꯥꯗꯥ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯐꯕ ꯋꯥꯗꯤ ꯏꯆꯥꯁꯤꯡꯅꯁꯨ ꯌꯥꯅꯤ ꯈꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯑꯕꯤꯖꯤꯠ, ꯅꯪꯒꯤ ꯋꯥꯐꯝꯅ ꯀꯔꯤ? ꯁꯅꯥ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯃꯁꯥꯅꯅꯦ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯇꯣꯟꯅ ꯑꯩꯅ ꯈꯜꯂꯦꯕ, ꯌꯥꯗꯦꯕ ꯏꯕꯨꯡꯉꯣꯁꯦ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯈꯨꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ, ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯎꯪꯗꯨꯅ ꯂꯩ꯫ ꯔꯥꯖꯦꯟꯅ ꯈꯨꯁꯤꯌꯥ, ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯨꯍꯣꯡꯕꯁꯦ ꯏꯆꯥꯕꯨ ꯌꯥꯔꯕ꯭ꯔꯣ? ꯔꯥꯖꯦꯟꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯁꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫